ꯑꯗꯣꯝꯅ ꯅꯨꯃꯤꯠꯁꯤ ꯕꯥꯁꯀꯦꯠꯕꯣꯜ ꯑꯃꯒꯤ ꯁꯥꯏꯖꯇ ꯄꯤꯛꯊꯍꯜꯂꯦ ꯑꯗꯨꯅ ꯂꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯁꯨ ꯑꯃꯨꯛ ꯄꯤꯛꯊꯍꯟꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯊꯣꯏꯗꯤꯡ ꯃꯔꯨ ꯑꯃꯈꯛꯀꯤ ꯁꯥꯏꯖꯇ ꯄꯤꯛꯊꯈꯤꯒꯅꯤ꯫ ꯅꯨꯃꯤꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛꯇꯤ ꯍꯦꯛ ꯆꯥꯎꯕ ꯖꯥꯠꯅꯣ ꯍꯥꯏꯕꯁꯤ ꯕꯥꯁꯀꯦꯠꯕꯣꯜ ꯑꯃꯁꯨꯡ ꯊꯣꯏꯗꯤꯡ ꯃꯔꯨ ꯑꯃꯒꯤ ꯋꯥꯔꯤ ꯃꯇꯦꯛꯁꯗꯒꯤ ꯇꯔꯥꯏꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯈꯪꯗꯣꯛꯄꯗ ꯊꯣꯏꯗꯣꯛꯅꯗꯤ ꯂꯨꯔꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯅ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯥꯎ ꯆꯥꯎꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯗꯤ ꯊꯣꯛꯂꯝꯕ ꯌꯥꯏ, ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯃꯈꯥ ꯇꯥꯅ ꯅꯨꯃꯤꯠꯁꯤꯗ ꯀꯣꯏꯗꯨꯅ ꯎꯪꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇ꯭ꯔꯒ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯏꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯔꯥ? ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯔꯤꯗ ꯀꯔꯤ ꯀꯔꯝꯕ ꯆꯩꯊꯦꯡ ꯅꯠꯇ꯭ꯔꯒ ꯀꯌꯥꯝ ꯌꯥꯝꯅꯗꯤ ꯍꯣꯡꯍꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯣꯂꯨꯛꯅ ꯀꯠꯆꯔꯤ꯫ ꯅꯨꯃꯤꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯆꯥꯎꯕ ꯍꯥꯏꯕꯨ ꯅꯨꯃꯤꯠꯀꯤ ꯚꯣꯜꯌꯨꯝꯁꯤ ꯊꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯆꯞ ꯃꯥꯟꯅꯕ 1.3 ꯃꯤꯂꯤꯌꯟ ꯍꯥꯞꯆꯤꯟꯕ ꯐꯥꯎ ꯆꯜꯂꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯥꯁꯁꯤꯒꯤ 99.8%ꯗꯤ ꯅꯨꯃꯤꯠ ꯃꯊꯟꯇꯗꯒꯤ ꯑꯃꯨꯛꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ 150 ꯃꯤꯂꯤꯌꯟ ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯎꯖꯕꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯂꯝꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯖꯤꯕ ꯄꯥꯟꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯈꯛ ꯑꯣꯏꯔꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯁꯨ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯣꯏꯔꯝꯂꯣꯏ꯫ ꯌꯨꯅꯤꯚꯔꯁꯇꯗꯤ ꯃꯆꯥꯎ ꯃꯔꯥꯛ ꯁꯥꯏꯖ ꯑꯃꯁꯨꯡ ꯑꯔꯥꯞꯄ ꯗꯤꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯅꯩꯅꯅꯤꯡꯉꯥꯏꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯅ ꯅꯨꯃꯤꯠꯇ ꯆꯞ ꯆꯥꯕ ꯆꯥꯡꯗꯨꯗ ꯅꯛꯁꯤꯟꯅ ꯂꯩ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯃꯥꯔꯁꯀꯨꯝꯅ ꯈꯔ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯖꯤꯟꯕꯗꯨꯃꯛꯇꯤ ꯑꯣꯏꯗꯦ꯫ ꯑꯃꯁꯨꯡ ꯚꯤꯅꯁꯀꯨꯝꯅ ꯅꯨꯃꯤꯠꯇ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯃꯔꯝꯅ ꯃꯩꯁꯥꯅ ꯆꯥꯛꯊꯦꯛ ꯀꯥꯊꯦꯛꯄꯗꯨꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯒꯤ ꯆꯞ ꯆꯥꯔꯕ ꯑꯔꯥꯞꯄꯗ ꯄ꯭ꯔꯤꯊꯤꯕꯤꯅ ꯂꯩꯔꯝꯕꯁꯤꯅ ꯑꯗꯣꯝꯅ ꯍꯦꯛ ꯈꯪꯈꯤ ꯇꯥꯈꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯕꯒꯤ ꯄꯣꯛꯅꯐꯝꯁꯨ ꯃꯐꯝꯁꯤꯅ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠ ꯑꯅꯤꯁꯤꯒꯤ ꯆꯞ ꯆꯥꯔꯕ ꯃꯆꯥꯎ ꯃꯁꯥꯡ ꯁꯥꯏꯖ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯆꯥꯔꯕ ꯃꯔꯛꯀꯤ ꯑꯔꯥꯞꯄ ꯗꯤꯁꯇꯦꯟꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯗ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯑꯣꯏꯍꯜꯂꯛꯄ, ꯄꯣꯛꯍꯜꯂꯛꯄ, ꯑꯣꯏꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯊꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤꯗꯤ ꯊꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯥꯁꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯨ ꯑꯃꯁꯨꯡ ꯇꯦꯝꯄꯔꯦꯆꯔ ꯂꯦꯞꯄꯤ꯫ ꯑꯆꯧꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯤꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯜꯂꯤ, ꯂꯣꯏꯅꯅ ꯍꯤꯒꯣꯛ ꯃꯆꯨ ꯆꯪꯉꯤ꯫ ꯑꯄꯤꯛꯄ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯤꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯟꯊꯒꯅꯤ, ꯂꯣꯏꯅꯅ ꯃꯆꯨꯁꯨ ꯉꯥꯡꯁꯤꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯁꯨꯄꯔ ꯖꯥꯏꯟ ꯑꯃꯃꯨꯛꯁꯨ ꯆꯥꯎꯗꯕ, ꯔꯦꯗ ꯗ꯭ꯋꯥꯔꯐ ꯑꯃꯃꯨꯛꯁꯨ ꯄꯤꯛꯇꯕ ꯋꯥꯏꯠ ꯁ꯭ꯇꯥꯔ ꯑꯃꯅꯤ꯫
ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯂꯝꯕ ꯇꯥꯔꯒꯁꯨ ꯄꯤꯛꯊꯔꯕ ꯍꯦꯕꯤꯇꯦꯕꯜ ꯖꯣꯟ, ꯍꯥꯏꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯑꯗꯨꯃꯛ ꯈꯨꯟꯗꯥꯕ ꯌꯥꯒꯗꯕ ꯃꯐꯝ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯆꯂꯥꯏꯕ ꯉꯝꯕ ꯑꯄꯤꯛꯄ ꯊꯋꯥꯟꯃꯤꯆꯥꯛ ꯔꯦꯗ ꯗ꯭ꯋꯥꯔꯐ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯈꯟꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯑꯃꯨꯛꯁꯨ ꯂꯥꯜꯂꯤꯕꯅꯤ꯫ ꯌꯥꯅꯔꯕ ꯄꯥꯎꯈꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁꯨꯄꯔ ꯖꯥꯏꯟꯕꯨ ꯑꯣꯏꯒꯦꯔꯥ ꯔꯦꯗ ꯗ꯭ꯋꯥꯔꯐꯄꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯈꯣꯔꯗ ꯊꯔꯃꯣꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐ꯭ꯌꯨꯖꯟ ꯊꯣꯛꯄꯁꯤꯡꯗꯨꯈꯛ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯅ ꯄꯤꯛꯀꯦꯗꯅ ꯄꯤꯛꯑꯕꯗ ꯀꯌꯥꯃꯨꯛꯇꯤ ꯍꯦꯛ ꯄꯤꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯨꯝꯕ ꯇꯔꯥꯒꯤ ꯃꯥꯁ ꯂꯩ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯇꯔꯥꯒꯤ ꯑꯆꯧꯕꯁꯤꯗꯒꯤ ꯄꯤꯛꯊꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯈꯥ ꯇꯥꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯣꯏꯔꯔꯣꯏ, ꯑꯏꯪꯕ ꯑꯃꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦꯗꯅ ꯈꯜꯂꯁꯤ꯫ ꯄꯤꯛꯁꯤꯜꯂꯕ ꯅꯨꯃꯤꯠꯁꯤꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯁꯀꯤ ꯆꯥꯡꯗꯨ ꯂꯩꯇꯕ, ꯌꯧꯗꯕ ꯃꯔꯝꯅ ꯐ꯭ꯌꯨꯖꯟ ꯊꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯔꯝꯁꯤꯅ ꯃꯔꯥꯅꯥꯏ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯡꯒꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯍꯩꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯔꯕꯤꯠꯇ ꯃꯄꯣꯞ ꯆꯥꯅ ꯀꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯅꯨꯃꯤꯠꯀꯤ ꯒ꯭ꯔꯦꯚꯤꯇꯤꯅꯅꯤ꯫ ꯅꯨꯃꯤꯠ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯒ꯭ꯔꯦꯚꯤꯇꯤꯁꯤꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯌꯥꯎꯅ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯒ꯭ꯔꯍ ꯄꯨꯝꯕ ꯁ꯭ꯄꯦꯁꯇ ꯇꯥꯎꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯖꯤꯕ ꯄꯥꯟꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯄꯣꯂꯣꯏ ꯅꯨꯡꯉꯥꯏꯕ, ꯍꯥꯏꯗꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯃꯛꯇꯤ ꯅꯨꯃꯤꯠꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈꯤꯕꯁꯤꯅ ꯄꯣꯂꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯃꯤꯠꯁꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁꯥꯏꯖꯁꯤ ꯑꯗꯨꯃꯛ ꯂꯩꯍꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯣꯏꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯜꯂꯁꯤ꯫ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯁꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ 333,000 ꯇꯥꯏꯝꯁ ꯂꯛꯇꯤ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯕ ꯒ꯭ꯔꯍ ꯑꯃꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯔ ꯃꯅꯨꯡꯗ ꯃꯩꯁꯥ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯔ ꯆꯞ ꯆꯥꯅ ꯅꯤꯡꯊꯤꯅ ꯁꯨꯡꯂꯛꯄ ꯄꯨꯊꯣꯔꯛꯄ ꯃꯔꯝꯅ ꯃꯇꯥꯡꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯒ꯭ꯔꯍ ꯑꯃ ꯑꯣꯏꯔꯔꯣꯏ, ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯣꯟꯒꯅꯤ꯫ ꯃꯔꯝꯁꯤꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯝꯕꯦꯜ ꯑꯅꯤꯃꯛꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯗ ꯅꯨꯃꯤꯠ ꯑꯅꯤ ꯊꯣꯛꯂꯅꯤ, ꯑꯃꯅ ꯑꯃꯗ ꯀꯣꯏꯅꯗꯨꯅ ꯎꯪꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯀꯣꯏꯒꯅꯤ, ꯎꯪꯒꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯥꯏꯅꯔꯤ ꯁ꯭ꯇꯥꯔ ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯈꯤꯗ꯭ꯔꯁꯨ ꯑꯁꯤꯒꯨꯝꯕ ꯕꯥꯏꯅꯔꯤ ꯁ꯭ꯇꯥꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯕ ꯃꯇꯝꯁꯤꯗꯅ ꯍꯥꯟꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯈꯨꯟꯗꯥꯕ ꯌꯥꯗꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯍꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯎꯄꯒ꯭ꯔꯍ ꯑꯣꯏꯔꯤꯕ ꯊꯥꯁꯤꯗꯐꯥꯎ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯑꯃꯨꯛ ꯏꯚꯣꯜꯕ ꯇꯧꯔꯛꯄ, ꯄꯣꯛꯂꯛꯄ ꯑꯣꯏꯊꯣꯔꯛꯂꯒꯅ ꯀꯝꯗꯧꯕ?